ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯔꯦ, ꯀꯣꯇꯨꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯔꯤꯖꯟ ꯀꯌꯥ ꯄꯤꯗꯨꯅ ꯑꯁꯣꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤ ꯆꯠꯍꯟꯅꯅꯕ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣल ꯑꯣꯏꯔꯦ, ꯀꯣꯇꯨꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯔꯤꯖꯟ ꯀꯌꯥ ꯄꯤꯗꯨꯅ ꯑꯁꯣꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤ ꯆꯠꯍꯟꯅꯅꯕ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯑꯦꯝꯕꯨꯂꯦꯟꯁ ꯊꯧꯗꯨꯅ ꯆꯠꯂꯤꯉꯩꯗ ꯑꯥꯔꯃꯤꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯃꯤ, ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯗ ꯄꯔꯃꯤꯁꯟ ꯄꯤꯔꯣ ꯀꯥꯞꯊꯣꯛꯂꯒꯦ ꯍꯥꯏ, ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯔꯃꯤꯁꯟ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯤꯔꯝꯂꯒꯅꯤ, ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯦꯝꯕꯨꯂꯦꯟꯁ ꯆꯠꯍꯟꯒꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯁꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕꯁꯤꯡꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯐꯝꯈꯤꯕ ꯃꯤꯇꯤꯡꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯒꯕꯔꯅꯔꯅ ꯃꯥꯔꯆ 12ꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯈꯨꯗꯛꯇꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯠꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯂꯝꯕꯤꯗ ꯆꯠꯄ ꯀꯨꯀꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ, ꯒꯥꯔꯤ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯍꯧꯖꯤꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡ ꯌꯥꯎꯅ ꯀꯧꯈ꯭ꯔꯦ ꯑꯃꯗꯤ ꯂꯤꯗꯔꯁꯤꯡꯅ ꯍꯌꯦꯡꯗꯒꯤ ꯒꯥꯔꯤ ꯆꯦꯜꯍꯟꯅꯕ ꯒꯕꯔꯅꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯀꯔꯝꯅ ꯊꯤꯡꯁꯤꯒꯦ ꯈꯟꯅꯔꯤ꯫ ꯍꯌꯦꯡ ꯂꯤꯗꯔ ꯑꯃꯠꯇ ꯋꯥ ꯍꯥꯏꯕ ꯌꯥꯔꯣꯏ, ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯣꯏꯅ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯑꯔꯩꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯀꯨꯀꯤ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯊꯣꯡ ꯕ꯭ꯔꯤꯖꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯍꯧꯒꯗꯕꯅꯤ꯫ ꯃꯥꯔꯆ 9ꯗ ꯇꯧꯈꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯊꯤꯡꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯪꯅꯅꯕ ꯄꯥꯎ ꯆꯦꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯦꯛꯁ ꯑꯁꯤꯅ ꯄ꯭ꯔꯨꯐ ꯑꯣꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 294 ꯑꯃꯗꯤ ꯑꯃ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 108 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯍꯣꯝꯂꯦꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯍꯥꯏꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯦꯞ ꯅꯠꯇꯦ ꯍꯥꯏꯕ MNPFꯀꯤ ꯋꯥꯐꯝ ꯊꯝꯖꯒꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯈꯤꯕ ꯂꯩꯕꯥꯛꯅꯤ, ꯑꯗꯨꯅ ꯀꯥꯡꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯒꯠꯄ ꯉꯥꯛꯃꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯍꯣꯝꯂꯦꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯦꯞ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯗꯤꯃꯥꯟ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅꯁꯨ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ MNPFꯀꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯊꯣꯃꯥꯁ ꯅꯤꯃꯥꯏꯅ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ MNPFꯀꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ, ꯕꯠꯇꯥꯂꯤꯌꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯞꯀꯤ GHQꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯖꯣꯟ ꯐ꯭ꯔꯥꯟꯁꯤꯁ ꯀꯥꯁꯨꯡ, SP ꯀꯥꯟꯃꯤ, ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯤꯆꯨꯝ ꯍꯥꯎ, ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯊꯣꯃꯥꯁ ꯅꯤꯃꯥꯏ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯐ ꯒꯦꯁꯠ, ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯂꯤꯕꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯔꯤꯚꯣꯂꯨꯁꯅꯔꯤ ꯁꯦꯂ꯭ꯌꯨꯠ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯌꯔꯃꯦꯟꯅ MNPFꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟ ꯃꯄꯨꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯋꯦꯁꯤꯌꯥ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯌꯥꯑꯣꯟꯂꯣꯏ ꯂꯨꯞꯁꯤꯡꯕꯨ ꯔꯥꯏꯖꯤꯡ ꯗꯦ ꯒ꯭ꯔꯦꯇꯤꯡ ꯄꯤꯈꯤ꯫ MNPFꯀꯤ ꯆꯤꯌꯔꯃꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ MNPF ꯀꯔꯝꯅ ꯁꯦꯝꯒꯠꯂꯛꯄꯒꯦ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯊꯧꯅꯥ ꯂꯩꯔꯕ MNPFꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯑꯣꯀꯨꯄꯦꯁꯟ ꯐꯣꯔꯁ IOFꯀꯤ ꯃꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒ ꯋꯦꯁꯤꯌꯥ ꯂꯝꯗꯝꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒ ꯏ ꯑꯃꯁꯨꯡ ꯁꯛ-ꯆꯨ ꯃꯥꯟꯅꯗꯦ꯫ ꯏꯟꯗꯤꯌꯥꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯦ꯫
मरम अदुना इंडियाना अखोगी लमदम असिदा तत्तना इरांग थोअली हाइना फोंदोकी हाइरि MNPF की चेयरमैन असिना हाइरिबदि हौखिबा 2003 की मे अहुमदा थोखिबा वाथोक अदु मचिन मनावगी इमुंगी वाथोकने अदुना मरम ओइरगा कंगलैपाक्तगी सेपरेट एडमिनिस्ट्रेशन डिमांड तौरिबसि तौबिगनु हाइना अपील तौरकनि लोइनना हौजिक कंगलुप मसलगी मरक्ता वखल तानद्रिबसि कंगलुप मियामनसु तुमिना लैताना संगदाइननबा होनागदबनि त्रिपुरागी रॉयल सेक्शन प्रदियोत देव ब्रह्माना हाइखिबदा मपानदगी कनासु लाक्लगा नखोइबु कनबिरोय मणिपुरदा खुंदारिबा कंगलुप पुन्ना फमिनदुना वारिसिन पुरकदबनि नखोइना मपानदा नत्रगा दिल्ली बुंगाइरदि वाथोक अदु हेना सौथोरकनि नत्रगा हेंजिलकनि थोकलिबा वाथोक असे कंगलुप अनि खक्ता सोकपा नते मणिपुरदा लैरिबा कंगलुप पुन्नमक्ता सोकलिबनि मरम अदुना वाथोक असे लोइसिननबा मणिपुरदा खुंदामिनरिबा कंगलुप सिंगना वाथोक असे लोइसिननबा पम्बै थिमिनसि हाइनसु MNPF की चेरोल असिना अपील तौरकनि चेरोल असिना अरोइबदा मियामगी मफमदा अमुक्का हन्ना निंगसिंगलंगलिबदि अखोइना इंडियागी मखादा लैरिबा मखै अखोइगी लमदम असे तंगदु लैताबा सौखटपा हाइबसि लैरोय अखोइना इंडियागी मखादा लैरिबा मखै अखोइ अपंगबा तागनि अखोइगी तुंगी पुंसीदा तंगदु लैताना सौखटपा लैबाक अमा ओइना हिंगलबदि इंडियादगी निंगतमलबदता ओइगनि मरम अदुना मणिपुरदा खुंदामिनरिबा नुंगसिरबा कंगलुप खुदिमकना मसि खंगना मणिपुरगी यौल इहौगी खोंगजंगदा हेना वखल तमिनसि हाइबगा लोइनना अमुक्का हन्ना मियामगी मफमदा MNPF की मपोक कोमोन असिना इंगतप्पा नुवाई याइफबा ओइरसनु हाइनसु चेरोल असिना थाइरि पाउसी असिगी मखाताना यूनियन होम मिनिस्टर की मचानुपा जायसानी साधुना मणिपुर की स्पीकर सहित बट्टा याउना BJP की MLA खरद सेल की डिमांड तौबदा चेनबा मियोय अहुम दिल्ली दा फारबा मतुंगदा ngase इम्फाल दा पुरखरे मणिपुर की ओइना राजनीति की चरांगनाबा लैरिङै ममांग थागी मपनदा मणिपुर की चीफ मिनिस्टर नोंथोंबम बिरेन सीएम फमदगी रिजाइन तौखरबा मतुंगदा मणिपुर लेजिस्लेटिव असेंबली की स्पीकर TI सहित बट्टादा हंजिन हंजिन फोन तौरक्तुना मसाना मसाबु यूनियन होम मिनिस्टर अमित शाह की मचानुपा जाय सहानी नि हाइना सक्ताकचबगा लोइनना स्टेट असिदा थोकलिबा राजनीति की चरांगनाबा असिगी खुदोंचाबा लौरगा लुपा करोड़ मरी की सनफम पीनबा डिमांड तौरकपदा नत्तना अतोप स्टेट की MLA सिंगदसु सेल की डिमांड तौरमबगी मरालदा पुलिस न ममांग थागी फेब्रुवारी 19 उत्तराखंड हरिद्वार पुलिस की कंबूना दिल्ली की तोंगान तोंगानबा मफम सिंगदगी पगतखिबा मियोय अहुम अदु ngase इम्फाल वेस्ट डिस्ट्रिक्ट पुलिस न लौखटपा केस अमगा मरी लेदना ngase अयुक दिल्ली दगी इम्फाल द पुरखरे ngase अयुक पुंग 9 ताबा मतमदा इम्फाल द पुरखरबा मियोय सिंग अदुदि प्रिजांशु पान उबेस अहमद अमदी गौरात नाथ कौई हाइरे पाव असिना हाई ममांग थागी 19 हरिद्वार रानीपार AC की BJP की MLA आदेश चौहानदा यूनियन होम मिनिस्टर अमित शाह की मचानुपा जाय सहानी नि हाइना सक्ताकचबगा लोइनना फोन तौरक्तुना पार्टी की फंड ओइना लुपा लाख मंगागी सनफम डोनेशन तौरकनबा खंगलकी हाइरे थौदोक अदुगी मतंगदा मरी लेनना पुलिस न रिपोर्ट तौरकपदगी थिजिनबगी तबक सथबदा अहानबो ओइना रिजाजपन उबेस अहमद फगतपगमखिबने हाइना हरिद्वार पुलिस स्टेशन की सीनियर SP प्रमोद सिंह दोबल न फोंदोखिबा लैखरबनी महांगना फोंदोखिबदा पुलिस न MLA सिंह द फोन तौरखिबा मोबाइल फोन की CDR IMEI येंगलबा मतुंग लोकेशन खंगबदगी दिल्ली दगी मपुंग ओइना चेनरिबा प्रियांशु पान अहानबा ओइना फाखिबनी हाइरे मसिगी मतुंग न मखाताना थिजिनबदा उबेस अहमद न रुद्रपुर की उडान सिंहा नगर डिस्ट्रिक्ट दगी फगतपगमखि मसिगी मतुंग न मखाताना अमुक थिजिनबगी तबक सतबदा गौरव नाथ सु फगतपगमखिबनी हाइरे फारबा मियोय सिंह असे वहां पोंगजतबदा उत्तराखंड की नैनीताल AC की MLA शिवा अरोदादसु चप मानबा थौंग अदु चथदुना सेल लौथोकनबा थौंग चथरमखि मखोइना मपुंग ओइना MLA सिंगी अरानबा असोइबे कया लै मखोइना डिमांड तौरिबा सनफम सिंग अदु पीद्रबदि सोशल मीडिया दा थगतकनि हाइनसु किहनबगी थबक चथरमखि हाइना हरिद्वार PS की सीनियर SP प्रमोद फोंदोखिबा लैखरबने थौदो असगी मतंगदा हरिद्वार PS की कंबुना फगतलबा मियोय अहुम अदु मणिपुर लेजिस्लेटिव असेंबली की स्पीकर TI सेंटर पटादा हंजिन हंजिन टेलीफोन तौरक्तुना मसाना मसाबु यूनियन होम मिनिस्टर की मचानुपा जाय सहानी नि हाइना सक्ताकचबगा लोइनना लुपा करोड़ मरी की सनफम पीनबा डिमांड तौरकपदगी थौदोक अदुगा मरी लेनना स्पीकर TI सेंटर पटाना इम्फाल पुलिस स्टेशन दा पिशिनखिबा रिपोर्ट अमगा मरी लेनना पुलिस न लौखलखिबा केस का मरी लेनना थिजिनबगी तबक सथबदा मियोय अहुम अदु इम्फाल पुलिस न ngasi पुरखिबनि हाइरे लोइनना मखोय अहुमगी मथक्ता मणिपुर पुलिस न BNS 3184 अमदी 3192 पांदुना रिमांड लौथखिबनि हाइरे